Moreh dagi kilometer 9 lom chatlaga leiba Mongjang Village ta yum amma khanghoudana hourakpa Meina Tumna Chakhrey. Thoudok adu ngasi ayuk pung 10:30 tabada thokhibani hairi. Asina hai mai chakpada lupa lakh Khun rongi oigaba emungi potchei mang takhakhrey hairi. Khun adugi khunja singna hai mai adu electric short circuit dagi hourakpa oiramgani haibagi thazaba phongdoki. Meina Tumna chakraba yum adugi mapu adu Chingkholam Haokip chahi humdra laikhidraba mapuroiba Tongkholet Haokip kawi. ADC Chandel gi ex-chairman Lukhose Joe Cecilia Haokip in charge Convenor Moreh Town Committee ADC Chandel amasung ex-MDC ADC Chandel amadi KKL gi miyoi singa Thoudok thokfamda chatuna yengsinkhre.